Housing Ngaki Mamang Manipur Police ki Meetei-kuki video footage Magaloin Tadorakpa Pagda Mamada. Sawana Ngashigi Ayuki Pung Taraga minute Yankaga Mangamuk Sapamatamda Sikibung Amasum Litan Saraikong Anigi Lonaba Foothildagi 12 Weapon Dagi Round Taraganitoi Tangkhul volunteers na kapthokhre Hariba Thagdosina Mana Adaida Liba Hive de Litan area Tariba Miam Sing public Singda Akitu Zungo Pohan Kiadi Hariba Blank Round Taragliba Singnariba suspected Oiriba Zaga Aduda Joint team oina district police CIPF personnel masum tangkhul civilian singna jaga se verify tawki ngarang dagi hauna border security force BSF ki team singna Mongkot Sipu site ta deploy tawi thadau river bank su covering tawi hari adwa amaromdana central reserve police force CRPF ki team na Litan Saraikong site ta deploy tawi aduga river bank confidence over building measures sing su covering tawi ba wafom yona phongdokli Law and order jaga sing asida maintain tawnabagi damakta river side animak secure oina already thamme haba wafam yauna phongdorakli Manipur police ki Meetei-kuki request torakli community animakta madudi Litan amasum adugi akobida lariba miyoi singna irang thokpa yaba unverified oiba paw sing sandorokpa matamda thajabidana ba amasum karigumba asengba asumba paw Khangning Bataraga verification Toning Bataraga district magistrate Natragana police tagi Asuma Paul Loubiyu Aranba Pauk Sandokusingi Matakta akan be action local can be wapum yon phondorakli Apan ba masum kurau thang ba mata later abadi sakot tharangi tabak sing irai line packet pe yagani sit minister Isterasida Paikat Liba Sakot Taurangi Tabak Sing Apan Ba Masum Kurau Thang Ba Mata Laitrabadi Irai Line Paikat Pe Yagani Haina Sit Minister Waikem Zana Ngasi Impal Turel Gi Tuan Mapam da Paikat Liba Retaining Wall Sanbegi Tharam Tabak Tharam Sing Hakting Ni Yingsin Basat Kiba Kongsat Amaga Mari Ledana Phongdokhre Sit Minister Gi Kongsat Aduga Mari Ledana Singjamai Oinam Thingel Gi Nongpok Thangbada Sagaliba meter Samaga Kulom Sangba River bank ki retaining wall sing adu haktheng na yengsin basat kiba khongsat amaga mari ledana wapam masi phongdokhibani adubu makhatana press na hangba tungan bo hang singi matang dadi comment amata pikhidi khongsat aduga mari lainana aikoi gi club singjamai oinam thingel gi secretary oinam Pravin Khumana Haikibata say Khuding Waina ising isaw lakpa matamdo oinam thingel gi area da leriba torel torban singasi tattana kaigan ba mawai masina miyam da awaba masum Khudong sa da kya miyuni mamang saidasu oina thingel gi kharom da khara satlaga leiba torel torban gi lawnambal kaibidi gi mapam adugi miyam sound awaba miyunaki asiguma tangai fadaba singasi yenglaga nongju tha laktringai da minister yumnam khemsana ward footing da oinam thingel gi nongpok torban gi meter sa maga kunsangba retaining wall asi sabau kibani retaining wall asi flood management border area program gi senthang makhar water resource department na mamang sei gi December taraga mathuire sabau kibani retaining wall asi sada maudra gi mathakta loiri haujik semga libu retaining wall asi gi sanction package yaudrabasu retaining wall asi gi awamasu makha thangma sarukta kinthaduna leiriba retaining wall amadi water supply mapa asisu atuba matamda tonganba package ama lautharaga sengpatpa horagani henasu chief minister na miyamna thajapa piramli masigi damakta nungaiba phongdokli sai khudingi Imphal Turel gi isingi imai hengalakpa matamda Torban Matai da leiba laikai gi miyoi sing tumba yanaramdaba adu handak sei asidagi di makhatana leiroiki panba yabadi singjamai gi oinam thingel mapa khaktana tana Imphal Turel gi tuan mafam singda Turel gi ising asi luna na thamnaba madi biochemical oxygen demand hanthanaba retaining wall salliba saruk sing koine satunu yengsiki lamlong thongmaya gi Imphal Turel Torban da pilot project ama oina lairai ningkhaiba masum ising gi quality fagathanaba Paikat liba meter sama sang iko tabak sing su yengsinki khorai salan thong amasum pangai lambi da paikat liba development work sing adu yengsin baga loinana mari lainaba implementing agency sing suri ba tabak sing adu matam sana lusinana ba akan ba instruction piram khiari Unified Command CM gi makhar thamgadabani irang manungda mangkhraba sing gi policy CM gadabani khaidemani State asida sathariba crime amasum terrorism gi oiba thabak thoram sing mapung phana laksinba yanaba Unified Command asi chief minister gi makhara thamduna thabak tawgadabani irang asigi manungda mafam khangdana mangkhraba involuntary disappearance gi oiba
Sabsaba policy program ama semgadabani Manipur Human Right Commission amasung Manipur State Women Commission gi hangduna leiriba chairperson gi members gi pham athubada hapkadabani haina ngasi press club ta pangthokiba pawgi mifam amada Citizen for Justice Manipur gi chairman advocate Khaide Manina photokri mana makhata na haikibada state asida leiriba issue sing maru oina law and order IDP sing makoi gi mayum sing da amuk hanna thuna leita yahananaba state amasum national highway sing the free movement leitriba maruina Meetei sing satoksin yadriba si yahananaba madi criminal amadi terrorism gi weba thabak sing asi sarkar sina mapung phana lakshina bohonagadabani amaromda litana thokiba thawdo adubusu akan mamong kandem tawi state asida minister y kemsana lusingba anoba government ama lakhiba sibusu thagatpa amasum nungaiba phungtokli sarkar sina state asigi miyam gi interest ta thawna phana thabak torakani haibigi asa tawi maru oina miyam gi phangpham tokwa right sing phangdriba sing asi phangana ba khongthang sing laukhalakani haibigi asa tawi criminal sing amasum terrorism gi mathakta operation amasum surgical strike sathabi yanaba unified command Chief Minister gi makhara thamgadabani retired IPS amana Unified Command gi chairman oina leidibasi state na laushingadabani Unified Command haibisi Army CRPF BSF amasum Assam Rifles na singba tuan forcing siglu singba singa punsinduna thabak tawnaba coordinating body emu oina leibana Chief Minister na masigi chairman oiduna masigi mathau taba thabak sing pakakadabani Supreme Court ki directive matungina state asida leidiba central forcing asi civil administration gi mateng pangnaba tharakhibana makoi gi sabsaba mathau tawgadabani ira ama lakshinaba honabada central forcing na makoi gi makok thongba singdagi order phangde haiba yaroi state asida thokliba irang sina maram oiraga hojiksu miyoi lising khumfu gi mathakta mayu maikeida hanjinba ngamdana leidi PM na Manipur satuna miyam gi awaba yengsinanaba Congress na flight ticket kakri Manipur hauzik thoklibi irang asi loisinanaba amadi Manipur miyam gi dama khalli haibad utnaba PM na Manipur satuna yengsilu haibad dimanda Congress Party na Prime Minister Narendra Modi gi Assam dagi Manipur phawagi flight ticket kakri Congress lusingba Pawan Khera na maki ex thagalakiba post amada haribana Prime Minister na awang nopok state sing satkadoriba khongsit asida Manipur su satuna yengsinbiu amasum mikhal pangthoknaba sem saribi state singdadi Prime Minister na priority ni haina khalabasu Manipur si na thaiduna thambadi asumba khongthang oire Assam amasum Manipur ani asi yamna lapnaba lamnati maramaduna Assam da hauzik leidiba Prime Minister na Manipur satuna state adugi miyamda asauba thazaba masoidana sakatpa ngamgani madugi damakta Congress Party na Prime Minister bu Guwahati dagi Imphal phawbagi flight ticket kakli Prime Minister na tawgadaba si flight aduda kakhalaga Imphal phawbu satpa kaktani Prime Minister gi personal phone number leitabna flight ticket adu post oina thagalakpani Prime Minister na mafam adu satlaga Manipur miyam gi damak India na khalli habadu thaba oina utpiyu haina su post asida makhata na phungdorakli Congress lusingba aduna thagalakiba post aduga mari lenana PM office tagi khudaki oiba response amata leitri Yellow furup singna aigi furupta solaktri haina ngaibigi matam nati punna thengnaminaba matam oire Homi Youth Front Kanglaipak Manipur yellow ngai digi hauna yek salai leiba yellow mi amata oina nungsi sanana hingminaduna lakli puwari gi tangka kya amadasu ekhoi amatani isil inauni haibigi khudamga loinana lamdam asida puna khunda minaduna lakli loinana state asigi haujuk oirakliba phiba masida yellow furup sing amato oina punsinbagi tangai fadaba leiri thokliba thawdo wathok sing asida yellow furup sing na ekhoi gi furup solaktri haina ngaibigi matam nati puna thengnaminaba matam oiri haina Homi Youth Front na thadorakpa chirol amana haidi Siolosina makata na hairibana Bharat lengaklon manungna Manipur bu tinsinhan khraba matungna state asigi wang madigi sangsilakiba koki singna lamdam asida aki akhang piba mihat mipun sathaba umang kokthokna popi thaba madi drug lalonbegi thabak leptana sathari masidana tana sanglaba lamdam asigi puwari semdok sadoktuna lammapu sana bonari masi yellow mi miyam gi mayoktani koki singi luzadaba lamsat asigi saithengna yellow mi phangduna lakli Maitei landarakpadigi hendoktuna haukiba thada liangmai khulamada aki akhang pibadana tana yaikhai thingai pa pirambadagi liangmai khunja sing khoirang khoisaunaba pokhali masidasu hauna singi mafam singna koki singi mayokta ihauke haurakli asigumba mathong huktaba koki khulai paiba kharana satharambali senasina miyamna ningdon pomduna leidingai Sairakta ikhang khangauduna numit kharanigi mamang Urkhul district ki litana khundariba tangkhul singi yu mai thaba lan ke hawagi thong kya sarakli
Matang asida thamjaning bu wafam di English nga niga kungo homdoi gi me ahum digi haukiba lal asi yellow mission gi mathakta mapani gi sanglakpa mi topna tarakpa lani akakna ba maitai te torakpa natti haibisi yellow miyam wakal tahanana ba hona dun lakli hauji kuki singna thengthang naina se tharakli ba sina mayek singna takli matang da sida haumi good friend pining liba paujeli hauji aigi furup soktri haina tumina leba matam nati irai pa sida khunda minri bi yolo punna amat oina punsinduna saidang ba kuki thengna ba matam oire nakalamarom da Myanmar based to larhulup singna khulai paidun yellow mission gi mathakta tawning ba tawbada barat lenga amani Manipur lenga na wa maset amata ngang dun lairiba sigi nunggi wan to karino masi lamda masigi yellow mi muthana ba aron ba lalong la haibu wafam yawn phongdoki Manipur thoklibe irang da Myanmar rom digi khut thingzil ai haibu wafam Supreme Court da Solicitor General na phongdokri Manipur gi phibam phagalakpaga loina ingta pa hanjile haina Solicitor General na Supreme Court ta phongdokre komsing English ngani ga kungo homdoi da maitai furumna schedule tribe demand torakpagi matangda Manipur High Court na lengak ta pikhiba directive amadigi haurakhiba Manipur gi hingsa ga mari lengna Supreme Court na case ama lokhatki Solicitor General Tusar Mehta na lenga ki mai kai lepaga loina court hai state adu gi phibam haujikti fogalakli santi hanjilakpaga loina mahuk sagum satok sin tawba hore Manipur gi yumthang nari ba Myanmar gi khut thingjilakpa khara leikhi haiba wafam su phongdokhi Supreme Court thagalakhi ba public interest litigation to Chief Justice Surya Kana lusingba bench na lokalaga loina Manipur High Court na lokhalamba case do amuhana yengsinbaga loina hearing sa thapawrakhibani Manipur High Court ki oina anawa Chief Justice hapkhibaga loina sindok sinjin tawkiba khara leidi Supreme Court ki bench aduda Justice Jaimalia Baksishu yawbaga loina Central Bureau of Investigation CBI na Manipur gi matang na marik sumbu report pikhalana basu khankhibani Senior Advocate Brinda Grover na court aduna phongdokhibada Manipur hingsa gi victim ama handakta laikhidri CBI na matam sana charge si thakat pangamdri trial court na su matam sana thabak tawdi loinana case adugi main accused su masa lakhidi loinana CBI su court aduna lakhidi haina yaningda basu phongdokhi Nagaland gi Sumoke Dima thokhiba Naga-kuki gi irang na miyoi kunga taru asu opanakhi ngarang Nagaland gi Sumoke Dima district ki Mezi Phima subdivision konba Mauba village the Kuki community amadi Angami community anigi marak lamgi boundary gi matang da khana saina thokiba duda yum kai amadi gari ke ama ata thokiba ga loina na miyoi kun metru ram aso apanang ki hadi official leba pauna hai ngarang Sakroma Public Organization CPO gi miyoi sing lam henjilakpi gi matang na mafam adu satuna wari sanaba sakhi lamgi sayenaba si sahi kharagi mamang gi lerakpaga loina koki singna sayenariba mafam adu nauna yums kai sajnaba tawdanaba khanganduna lakhi hadi adubo yum kai sing sajilakpadigi mamang segi December anida CPO gi maikai digi tha adumaki tang kunga manga phawgi manungda lauthokna ba khanki adubo ona tainabada nauna yum ka sajilakpadigi irang ngarang wari sanaba chatlubada khana senabagi thawdo da thokibane hadi CPO gi president Zahato Kim Hona phongdorakhibada ngarang Mauba village ta lusingba singa wari sanaba horakpada maphamadugui miyoi humdra mar furam thulaktuna nungna thaba yauna khutharakibani thawdo odu thokla heba pau phangmadagi maphamadu police ki kangbu laktun irang laksina bonakhi thawdo odu extra assistant commissioner of Meji Phima police constable ama yauna miyoi kungatro asopana kheri pausnai khana senabigi thawdo odu thokraba matungda Mauba khulda Angami community ki miyoi kya thomjilaktuna yumkai mai thabigi thawdo thokibani haujikti irang adu lakshin baga loina mafam adugi akoiba mafam singda security gi kangbuna ngaksin bagi thabuk sathari hairi haingang da machin manau ani gi yum tangoi onkhri LMG Manipur na khudaki oina lupa lising tara mating pangkhri Light Minded Group LMG Manipur na awana tarabi imung kya leptana mating panglakpigi saru amoina ngarang February 13 gi ayuk pung 3 rom tabada henga awang lekai de leiba ebo soba amadi Michael ani gi yum candle dagi horakpa maina tumna sakre haiba pau tabadagi ngasi LMG gi thaumising na khudaki tengbang oina lupa lising tara mating pangdun imung asigi awaba de saru yakre haina LMG Manipur gi publicity secretary Rakesh Norem na press thokpa siro lamada khangalakli Numit tarani suraba khemsa na lusingba lengak portfolio su yenthoktre ministry expansion su tawtre haidokpa matang sadaba high command gi aron ma thorang ama leiramgani thajanari
Say Amarom, President Rulgi Lenga, Clayruraba, Tungda Manipura, Popular Government Lingla Kiba Numit Tarani Sukrabasu, Sit Minister Yumnam Kemsanga, Puna Wasak Lomina Kiba Cabinet Minister Singi, Portfolio, Yentokri, Masigi Sumatakta, Hang Dunalariba Minister Teres Mensindri, Matam Sangna Portfolio Pithok Tabamas, Minister Gipam Hapsilakta Basina, Maram Weraga, Miyamna Social Media Kari, Matauno Tauribashu Haina, Hangrakli, Lekai Dana Sibon election na Handokiduna Tabak Amata Kauba Ngamahurui Kohinari, Anobalenga Siam Krabatung the BJP legislature Singimanunda Nakpak Tana Basuletri, Yanadaba Lerambasing Housing Loinamak Punsinakre, Mashidagi Hendoladuna Kokizo Kangbugi MLA Sinki Maratasu, Kaibok Amadi Lengak Siember Sokolaglavani, Kangpokpigi Maikay the Irang Tulamba Housing Nemtakre, Nemsa Kipgen Deputy Minister Hablak with Susampur Maikay Damasum, Cycle Assembly, Constituency Rom the Irang Krahora Manatana Kangpoki Assembly, Constituency Nemsa Kipgen Deputy Minister Orakadu Yanari Haiba Loina Makanari Tazaviaba Mapamdi Pamba Pound High Yumnam Kemsana Manipuri Minister Orakibasi legislature Sing the Kanjaba Lusing Manati Center Lusing Basing Halakani Maramaduna Man Housing Portfolio most ministerial expansion Gitamak Center Yaka Yangduna Lady issue Anishita Manusum Shoy than a party Lusing Basing a Pow Pound Ramani Center Sumiam Aning Apam Soydana Kangamani Adobo Haidokpa Arun Matarang Amalamgani Haina Akangai Karna Tazanari Government Asigi Mang the Tariba Soba Pulum Haibataragani Manipur ing Tapapurapasini, National Highway Sing the Mahoksagum Aki to Zumbiao than a Miam Satokishin Towi Yahanbamasu, Kokizo Sing the Anobalenga, she the Sogat Pagaloina, Center Gilusing Basing the Makogi MLA Singi Marakta, Ama Natragana Ani, Minister Pirak for the Irang to Wanda Bahibasi, Quaidi Gimarwedi. Kokizo Singi Marakta, Hausiki, Lengak Siember, Yaugadabani Haina, Kangbuama, Yauridabani Haina, Kangbuama Tulaki, Makwebu Punsin Babak Natragasu, was a low with Akai to Wandava, Emily Oribisingi, Maral Matum, Etek Tauraktanaba, Miyamgi Ihul. Lakhandanaba Maru Oina, Maramasum Paitiki Kangbu Rom that Miyang, Tamlaga, Civil Society Singa, Waris Hanaramgani Haina Tazanari, Haibi issue was Kazikang, like Hai Tarakpada was at Lorakani, portfolios Matamatan Torakan Henari. ANPO Angami Tabi areas in the cookies in Sangsilapigi Tong, Yamna Kupni Yangsili. Angami Tabi areas in the cookies in Sangsilapigi Tong, Yamna Kupni Yangsili and Angami Public Organization, APO Kohimana Tadorak Pasio Lamada Fondorakli, Siol Sidamakatana, Sakroma Public Organization CPO Gi President Amasum Lup Asigi Lusing Basinda. Mauba Bilis ki Kunjasan Utkiba Tonga do Ningbakaini, Kanglubani Gemiosing Nusi Sana, Leminaba Yana Bawari Sanabasa Luba, CPO Gilusing Basinda, Atamna attack Toduna Sataraki Tonga do Yendi, Kahena Pam the Patodo Tulapa Yabagi Pibam Leram Lavasu, CPO Gilusing Basina, Lup Asigi Naharul Sing Butemzinduna Nakalaniki Marakta, Yasinaba Puranaba, Honakibani. Handak Toki but Taudugi Matung Tarakpada Angami Taba Pamda Lady Cookie Singi, Mawong Mato, Honglak Pamas, Cookie Gas, and Shilapi Tong Kupni Shili, Ipai Pusina Matamamada Cookie Sing Angami Gilamda, Kundana Big Ava Pikipini, Maduna Maram Oiraga Kangup Ani, Matam Sang Nuxisa and Himina Duna Lakmani, Handak Tolak Liba Taudo Shiki Matanga, Mauba Bilis Amasum CPO Gilusing Basina, Pantabatoduna, Watu Lushina Bohonarakani Havigi, Tazava Lady Hidenisu, Pau Shida Makatana Sufu. Aduga, Tentang na asum na miyam na tamzagi, Hauziki wena di miyam pao matang selushinjagi amasum makataba anawba update, mayam punang nga minasena senel sige maikay digi miyang ipamda makata na tamzari, makataba anawba update, miyam punang nga minasi.